Leisna oto tong wakhal mapang khali. Leisna na ngasaygi aigi mitna ukhiba saktam adubu aigi mitna lana uba haibadura. Gopesna matau karamna lambiduda changluriba. Nate masi oiba yaroi. Masak manaba soidana oigani. Leisna Gopesna nongma haikiba wahai ama khangningsinglai. Gopesna Leisna nang aibu kayam nungsige. Leisna na nungside nang bukay daw wagi nungsidoiba. Nang di ay nahaibasu kasyam yabide. Gopesna amuk kumai. Ay nagayadrino. Leisna na nang di nungi pire pamata sulete. Emin life like ba mise ay di am hainade. Nang na ay kita magda tungda kasuli piba ngamdaw wandi. Gopesna nokto na kumai. Nang na di ay kita magdali piba ngamdoy na tro. Leisna na ay di at yung kita magdalip gani nang kita maglepoy. Gopesna amok hayrai. Adudi nang ay bukem nung sidre hayro. Leisna na nung sidi ay di civil service ki exam tadoy ni. Aduga Gopesna aduga kay dawraba. Midi larik haybani na buyam jawram gani. Leisna na mi buyam na karim na nuko. Adura ay di ne police officer satiba ama oidoy ni. Aduga ne nakoy kumbase para ga lokapta namsindoiba. Gopesna adudi ay mirot oiraga nang namukta phan sira khangde. Nangamgodro ay bupadam na thamba. Leisna khanghaudana mamitagi mapisin therai. Aduga Gopes bu nungsina yengduna tapna hairai. Phagibu adumana tawbra. Ay di nangbu phagadaba nati nangbu kandoine. Ngausinaraga kay kanadoino. Nakoy di inakhonba machani na punsibu kaysu leitana khalabro. Gopesna hoy farese ado ay bunusiyam da hayo ba se adu oiradi ay sunang nahaiba loina ingeba. Leisna na amu kumai nangi se aybu blackmail tawrira ay di sungay hairoi nungsidi sunung nungsidi. Otogi horon makhonduda Leisna gyan tarai. Ngahak oto manungduda ngasaygi case tugi matang amuk ningsinglai. Twins nina masak suchap manaba case na amada palaga amada inquiry chathaba tang na yauba case ni. Leisna sursang na hondoi. Tanjaduda yum yausilagduna Leisna oto dagi kumtharai. Oto driver duda bara piraduna thongalomda changlai. Mama tharona Leisna changlakpa ubaduda angang macha risi duda tharona hairai. Ibungo nane hali etu mangonda sanaduna lairamba angangdu makhut samladuna Leisnagi manakta changsilai. Nungsiraba machagi saktamdo ubada Leisna awaba pumbaloina kaujay. Machabu nungsina pambiraduna begtegi achapot lagthokduna. Risi se nangi achapot ne. Numidangi chak charaba matung macha risibu tumhalaga case tugi matangda Leisna wakhal khanna karigumba khara iri. Tanjaduda Leisnagi call amalai yenglubada Sister Resma oirami. Phone du paikhatli Leisna na hello iche. Resma na amuk khumai. Hello Leisna kamdauri nungairibra. Leisna na hoy nungairi iche di kamdaure pauhongna khidaba kuire ko. Resma amuk makha tarai angangdugi maramdasu hanglai. Resma na Leisna angangdo mapada sinakrabo. Leisna na iche aigi punchise khanbana ama tambana ama haibado tare. Resma na yamna ngakna kaidaure Leisna mana nangbu accept tawbidrabro. Leisna na iche ay maga thengadre mabu adum thiba phangidre.
Tanja asida Dr. Athargi call waiting changlai. Resmana makha tarake tawbadu Leisna na thatuna office tagi call amalai haiduna Resma bu phone thamhankri. Leisna author da call back tawi. Author na hello Leisna nang farak daragadi kona sanarase. Leisna na yani doctor adum haibiro ay ngasagi case do pairambani. Author na fare adudi nanggi dolosinjaro. Good night. Author Leisna bu hayeng unasi haige khanduna call tawbani adubu hayeng lay call du da yauraga surprise pirege khanduna haidokhidre. Nongale Leisna firoloi sili mama Tharona machabu yengduna hangai. Tharona ibema nangbu kadai chatawribano. Leisna na khumai ima ai office phawbada yauruge hairaga machari sibu makhut haiduna babai tawramlaga thokre. Leisna chatna SI Priyoda call tawi. SI Priyona hello madam good morning. Leisna na good morning. SI Priyo gari tu chatna na ba ready oiraba natra. SI Priyona hoi madam aina thao gari loinamak check tawraga thamalabani. Leisna na khumai fare adudi aisu yausilaklage. Leisna ngairamliba gari gypsy aduda tonglaga IG gi manak headquarter da haigatkre. Asomdana Dr. Athar ngarang unakiba laikol du tamna Leisna bu unaba haitharai. Lambida ising amadi acha athak laigi haiduna gari khami. Athar gari dagi kumtharaktuna dukan amada changi. Nakanda maunaha amagi potu khautatuna haidokpadu ure. Dr. Athar na nupi adugi pochaidu khunbiduna maunaha aduda bibirami. Mau nupi aduna magi mateng pangbibagi thagat wahai hairaduna Athar mabani nokminarami. Tanja aduda Leisna magi side glass adudagi Dr. Athar na nupi amaga nokminaduna leibadu ure. Leisna thazadana mamit kuptana yenglaga lei aduga pukningda khali. Sibu Dr. Athar na chane madi mafam asida kaidawriba. Khanghaudana machinda Leisna na kari matauno khangai haidorai. Nakandagi driver duna pakhatna madam kari haibiba. Leisna na khumai nangonda nate mangda yenglaga gari do adum thau. Hairaga driver da gari do adum thauhankre. Leisna na office yaurakpa matamda staff officer singi meeting ama tawduna leirami. Leisna ngahak ngaire meeting du loiraduna officer pumba mathang thorakpa ui. Tanja asi lauduna Leisna IG unanaba changsili. Leisna na may I come in sir? IG na yes please. Oh madam Leisna lengsin biro madam leave manung sida khara wabire ko. Leisna na amu khumai no sir it's my duty. Hairaduna case to gi file du IG da submit tawrami. Leisna na sir sigi machin manaw twin sigi mayambagi death certificate anabada ado laibak phabadagi agi classmate ama oiramduna certificate se satlawna khusina birakle natrabadi case inquiry da chahi kya leigani. IG na makha tarai I appreciate you madam Leisna. Aina madam bu thajabagi case madam da sinajabani. Hairaduna case tugi matangda wari watai kya sanare. Leisna marak thatuna IG da hanglai. Leisna na sir surrender khagemba asibu. IG na mani ai nupi ahangi ahanbu fangjaba mazani. Matang asida Dr. Athargi call amalai Leisna gi phone da. Leisna phone du thuna kakthatli aduga salenda thammi. Wari makha taraduna Leisna na wari sibu sir karamna. IG na ay nongma matang chawa mada lirake DSP. Hairaga mamaidu maksili Leisna makha taba ngamdraduna ka adudagi thorakle.
Dr. Arthurda call back tauge haiduna phone yenglubada Arthurgi miss call ahum leirami. Leisna Dr. Arthurda call tawi. Leisna na, hello, doctor. Doctor na, hello Leisna, nang kaida lege. Leisna na, doctor, ay IG sargi manakta leye. Kari leirabage, phone to paikhatpa ngamhaudre. Doctor na, ay di hause nakhoigi manakta leiba, leikol duda leye. Nang sulak na ba, haigi tawani. Leisna na amu kumai. Doctor, ay di hana khangdabani na thabak ama chathukle. Ngahak ngai ba yagadra. Doctor na, fare, ay haigalak lage, nang laklano. Ay di nangonda surprise mo na pirage khanduna haihaudre ngarangdo. Leisna, nanga leave manung oy baduda, achin ba layram loy khalubani, adubu. Leisna na, doctor, force talay banina, waraw birano. Dr. Arthur na hotel amagi address biraduna makoy ani unanan na ba hairei. Leisna na mahaki driver aduda hotel adu tamna gari thauna na ba haikre. Punsida khongthang ama soiruraba Leisna kanabusu thajaba ngamdre. Dr. Arthur karamba mino haibasu chapchana khangba ngamdre. Ahal laman singna chumna hainabatani. Mahakna magi damak kayam koina lepiba ngamgadawriba. Mapukningda wajay. Leisna apikpa angang risigi maraibakna kari oihauba. Adugi sumathakta Leisnagi profession tambangamba punsi sunate. Mahakna fatanungda thokrabadi Gopes amadi macha risi masak khangnakidabasu yai. Amaromda amuk Mr. Khagembana IG macha karamna oiramliba. Gopes amadi Khagemba makhoi animak mioi amatara. Mapukningda irang langi. Leisna na khaluriba aduga Dr. Arthur na tawthorakliba matau adugadi yamna khenakre. Dr. Arthur icham chamjai Leisna bu uraduna gari dagi kumtharai. Makhoi ani hotel aduda ngahak famlaga wari watai sanarami. Aduga mayum-mayumda hanakre. Dr. Arthur matam pumbada Leisna mabanigi luhongbagi wakhal khanduna talay. Nonganbagi ayukni Arthur mapukningda khali kanade invitation card hekta namlurasi hairage mana lifta leiri kansida. Hospital dagi halaaba matung numidang Arthur Leisna da call tausili. Arthur na, hello Leisna, chak sarabo. Leisna na kumai, chare. Arthur waga makha taba ngamde Leisna na makha taraktaba aduda adubu thawaga isa sadaba saduna makha tasili. Arthur na, hayengse thabak achinba leitabro. Leisna na, haujik phawbagidi leitriye. Handak su Arthur Leisna na bat kakpa wangangduda lakaktawi adubu khangai haizili. Arthur na, Leisna, hayeng achinbado leitragadi sum luhongbagi invitation card khalurase. Ay hayeng noigi anakpada leiba leikol lake. Leisna mapukningda khali. Kaino, Dr. Arthur sibo thabaka amata leitraba zalo. Manaw nupa layingbagi plan tawri haikibaduna kari process da leikraba zano. Ipan palakte. Leisna kuina khumlaktabaduda Arthur amuka hairei. Arthur na, taribo Leisna, nang yarabo. Leisna na, taye, doctor. Adudi khara thumandro. Hayengwai luhongamdaida yingubana phatro. Leisnagi wado tabada Dr. Arthur khara ikairaf tawna hairei. Arthur na, luhongbadi kuidrasibo. Aidi thabakse pending da thamba hainadi. Leisna na, pending da thamlidi doctor natro. Khanghai haidoki machinda Leisna. Arthur na, kaino haisibo. Leisna na wa thaidoktuna karam kanda layingba chatpitoino doctor inaw nupabu hanglai. Arthur na, layingbadi tapna tapna pharakadaba potne. Luhongaba matung ibani punna koiba oina yengbirurasira khaliye. Wahai adu tabada Leisna sauningbana loire adubu kanna taksinbasu ngamde. Leisna na kumai, doctor, ay hayengdo pau phawraage achinba leitragadi haiduna phone du thammi.
Somdana mama Tharo macanupigi mapot machay langsinbiri luhongbagi. Tatona hangai, Mama, nang napunglang dalangi, nacanupi na di, kaya ningdaba maline. Tharo na kumai, O ikaidana tawzarine, moy paba, ichagibu akoy na honabidrabadi, kanana honabidoyno. Tatona kumai, pay, nakoy na buyana rabadi. Adubu, ichana yadaba amata, sinbadi yaroy ko. Tharo na, O yabane, mana thabak chinbagi yaningdaba manbagi wane. Imungdana laisna machari sigi chananaba sinbiri kichanda. Tanja aduda Resma call tawrai laisnada yamna harauna. Resma na, Laisna ay tholakadaure Manipurda. Laisna na khumi, Haima, yaman nungay ba paw ni iche. Resma na, Manipurda tholaktaba yamna kuire. Handaki tanja sida aisu yahogay tawbani. Resma makatarai aigi husbandgi yamaluna tinaba marup Dr. amagi luhongba yawbane laktuise. Laisna na, ha, luhongba iche. Resma na, hoy, aisu nangbu yamna unaningba kuirabane. Angangi problem do ay laklaga soydana solve tawgani. Nang kemta wagano iche layrisidi. Nupa oybana nupibu panggal sonbini. Karisu tawba ngamloy hayduna hek miray bibase handag na ahanba nate ayam na sawningi. Laisna hawzik phawba nangbu mana karisu thiraktribro pikli ba angang duga nang yam waram lanibo. Resma makha sumsum tarai marak thatladuna Laisna na kumai. Toklasise iche masigi warise aigi laibakta tamlambanane pumnamak luhongba yawba lakani hairida kari lamdano iche. Resma na kumai Uripoktane Dr. Athar kawe magi luhongbagine laktuise.